Lakhipuronline puthok-saba February ki tang 16 Sagol se numit ki Khomjinba Pao tabirasi. Ahanbada maruoiba pao. Gauhati gi Janata Bhavan da phamkiba Assam Cabinet mifam nangarang maruoiba warep kamaram laukhre. Aam Aadmi Party gi Sally Uberoi Delhi gi anuba mayor oina khankhre. National Pride Award mana phanglakraba Phanjobam Lanajit Singhbu taramna okhre. CBSE Bosem amadi Kosem na loba parikha da saruk yariba mahiroi singda Maisuna yaipa pauzil pirakli amasung Jiribam gi Rani Veng da chathakiba ahanba Seven Brothers Memorial Volleyball Tournament ngarang loisinkhre. Haujik mapungiba pau tabirasi. Gauhati gi Janata Bhavan da phamkiba Assam Cabinet mifamna ngarang maruoiba warep kayamaram laukhre. Maruoiba warep singi manungda State Council of Technical Education SCTE na piba chahi ahumgi engineering diploma bu higher secondary class 12 science ka manaba thakta thamlagani hairi. Lomi singdagi phau leisin bagi matangda Chief Minister Samagro Gramo Unnayan Yojana gi makhada lupa crore 293 gi senthang pinanaba thorang tawre. Mifamna PG medical student singi damak Rajya sigi State Health Service ta leiriba Doctor singi damak anatomy, physiology, biochemistry, forensic medicine, pharmacology, microbiology amadi community medicine da seat ani tawduna khaktuna thamnana bawarep lauki. Nabard ki matengna Rajya sigi tongan mafam kuntra mangada model Anganwadi Center lising ama lingkhalagani. Rajya sigi thabak tagi pathakhraba SPCL gi employee singdagi mioi 38 amukhana thabak launabagi wafamsu mifamna ayapa piki. Sally Uberoi Delhi gi anoba mayor oina khankhre. Delhi University da assistant professor oina thabak tawramba Sally Uberoi East Patal Nagar gi matam kuina counselor oirami. Masagi chahi 38 surabi Sally Indian Commerce Association gi life member ni. Tongan ba award kya phanglabini. Delhi gi anoba mayor gi mikhalda Aam Aadmi Party gi Sally Uberoi na BJP gi Rekha Gupta da gi vote masing 33 henduna mai pakhibani. Sengdok chaba ama Boljur Meitei Khunda Thabal Chongba amadi Meitei Folk Dance Competition gi mana matum yentoki bagi February gi tang 13 Sagol Senimit ki channel asigi pauda Folk Dance Competition gi judge ki ming Molina Khundrakpam haikibadu judge ki ming Haurongbam Manimala oigani haina Boljur Umanglai Harauba Committee gi maigi dagi sengdorakli. Nungairaba paujel Unsaga mari leinaba anaba makal kamarom layeng bahuzare Unsagi lamda maming leiraba dermatologist Dr. Jumnam Lokendra Singh MD AIMS New Delhi na Unsagi anaba makal kaya layeng bahore Kasar Lakhipur Khuman maning lekaida Jayolda anirak leibak pokpa masung yumsa kaisa numit khudingi leibak pokpa numita nungthilgi pung 2 dagi nungthilgi pung 3 phauba aduga Jumsa kaisa numitana ayuki pung 3 dagi ayuki pung 10 phauba layeng chathari. Registration amasung akupa marol gi damak mobile number 9435548402 natraga 7637913072 number asida pau phobina bahairi. Selin Digital gi chairman Phanjobam Lanajitna social work ki lamda Manipur gi ahanba oina SP Foundation na piba National Pride Award 2023 pirakpada The Hope Home Children Home for Girls na taramna okhre. Thauramga mari lainana Lanajitna haikibada aikoina hinglingaida miyamgi damak angam thabak kharadang oirabasu tauramna bohonagadabani. Aikoi amata oina thabak tawminaba mathautai haiki. Taramna okpagi thauramadu hum asigi director Reverend KH Nilbir Singh na Lanajita Soul Citation amadi achamba khudol kayasu khudol tamki. CBSE Bosem amadi Kosem na lauba class 10, 11 amasung 12 exam da saruk yagadawriba
Mahiroi singda Manipur gi naha amadi mahiroi singi apun balup maisuna yaipa paujil pirakli. Mahiroi singna amakpa aranba pambai amata yaudana taruna achumba niyomna aki tujungba leitana exam da saruk yabiu. Khunai asigi tungi asa chauna thamliba mahiroi kudingmak matik mathauna leiba tinjang kaijang daba afaba yumbi amamam oiba ngamnanaba taibang mapuna pinabiba oisanu haina Maisu ki president wahengbam tanu chanuna paujilakli. Loinana exam center singda kosem bosem na piba rule and regulation ngak na chatpiu afaba khunai gi damak afaba mahiroi puthokpada miyam gi thodang changi hairaduna niyom chumna maipakna exam pangthokna na bahona minasi haina phongdorakli. Aigi ming wahengbam tanu sanu Manipur Youth and President ang thakisiri education Manipur loba class 12 11 exam loinana CBSE ni loba Barak Student Education Manipur na lower class 10 exam sinda soragadoriba mahiroi khudimakta Manipur Youth and Students Union Masuri Maikidegi yaipa Pao vision mahiroi sinda ki tuzung mayawdana amakpa aranba pambai amata sisinadana niyom sumna exam sida paipana su yabiu kunai sigi tungi asasang na thamliba mahiroi khudimakna tijang kaijang daba masamu phaba afaba yumbi amamam oinanaba kaidong sema mafugin nasu thawlejari loinana exam center sida Council of Higher Secondary Education Manipur amadi bosem na piba koigi rule and regulation na chatpiu exam center manungda pamdaba thoaningdaba thodosin tanaba setting na osasin mahirising primary school kudimakna exam hawdagi loiba phawda yamna niyom sumna exam si mai pakna sathana mona bada miyam punna thudang lominasi loinana Manipur Youth and Students Union su exam center sinda hising kongsan chathagani masida miyam su support tobiu afaba khunai dama afaba mahiroi puthokna mona bada miyam yasu thudang sani loinana nusijaraba aikhoi mahiroi khudimakna yamna taru wata simba afaba khunai ama oyaknabidamukta niyom sumna examination simai pakna thabiu haina haizari Tha asigi tang kundagi numit humni chupna jiribam gi Rani Veng da leiba Rani Nemkhotin Veng sanabungda chatharakiba ahanba 7 Brothers Memorial Volleyball Tournament 2023 loisinkre ngarang sanakiba final match da Kaimai Youth Club na Jankholen Memorial Timbo kunmanga taratret taranipan kunmanga taratruk tamaithiba piduna Kaimai Youth Club na champion aduga Jankholen Memorial Team na runners up takhi nupi gida Tadbung Youth Club na All Kaifundai Youth Club po kunmanga tarataruk taramapan kunmanga kunmarida maithipa piduna Tadbung Youth Club na champion aduga All Kaifundai Youth Club na runners up oikhi nupa gi champion team da lupa lising kun amadi trophy aduga runners up da lupa lising tara sel gi mana pikhi aduga nupi gi champion team dana lupa lising manga amadi trophy aduga runners up team da lupa lising ahum gi mana khusinaki thauramda pastor Mangkholin Sungte chairman Rani Veng social worker S Kaikam Singson amadi youth president Rani Veng Henlam Singson na president member oina dais da famki tournament asi social worker S ke thadona silang ke ba tournament ni haina Jiri News Network tagi phangba pawa sina hairi aroi bada maroi ba paw amukhanna Guwahati gi Janata Bhavan da phamkiba Assam Cabinet mifam nangarang maruiba warep kamaram laukhre Aam Aadmi Party gi Sally Uberoi Delhi gi anuba mayor oina khankhre National Pride Award mana phanglakraba Phanjobam Laranjit Singh bu taramna okhre CBSE Bosem amadi Kosem na loba parikha da saruk yariba mahiroi singda maisuna yaipa paujil pirakli amasung Jiribam gi Rani Veng da chathakiba ahanba 7 Brothers Memorial Volleyball Tournament ngarang loisinkre Lakhipuronline YouTube channel gi Khomjinba Pao sandhok chaba ngasigi oinadi matang asida loijare